iPhone 17 launch tauki aduga yang launaki maude iPhone 17 iPhone 17 Pro iPhone 17 Air kana makhal mathel ki variant kya puthokre aduga masi EMI de lodori ning auna ba prithibi maikeida adubu Apple company ki overall growth karino maduda report sing thi ekoni yenglude ekoni Apple haidun ngau pa masi innovation oidi bra hojiki matam ki Vivo ekera Oppo ekera atopa companies mayam lady Samsung ama siga compare to buda Apple ase hojik karino matom ti yengude adubu ekoi nungti ki phone sijinabarina Apple phone esu pambarina Apple ki hojuji ki condition su khangpam thoi Apple na iPhone 17 as a launch story matungda makoi ki market value atwa khanghaudana 3.2% down oi ki stock exchange ta masi tabada ngakningai ni Apple 17 puthoga makoi ki growth rate as a down oi kri se karigino hariba 3.2% growth mayang taki bahari sai kone tabada ti khajik to ni khalli adubu Apple ki total makoi ki asset ase 3.2 trillion ni hariba iPhone ase launch tor matungda aikoine tabadi sukta pikpo ina khanba adubu 100 ki mathakta billion dollar da makoi ki paisa ase loss oikrisini aduga masigi loss ase chaba horaklise hojiki present market ta Apple gumba company na karigino hai matamda makoina lalach toba yamna phangning janingba makoigi pot asina yam tanghanba aduga innovation ase yaudaba nahandagi jathrak bong dijataba hojiki matamge trend karino masomda hi chaludaba aduga iPhone company se ngasi dagi chahi khara mamangta makoigi anau puthorakpa makoigi pot khara na yamna sathina public ase ngauki amati worldwide to some market control toki ngamki adupu hojikti makoi business ase masi engineer singna apa singi makuta leitre sini hojikti businessman singna control tokres aduna innovation di laitaba pot ne am tanghan ba masi char factor ne haini hojik matam da yamna market ta value oina ngan thoirakli se hojik Samsung ki product sing ase ni Vivo se ma second yam kana chensel lakli asumaina atop company se Xiaomi ka su yam thabak tawri adubu makoina hojik ngalakli ba mayamna popularity oirakli se kain han matam da innovation amadi AI da thabak surakba aduga Apple na bu hanadagi leirakli bu potu da adum leihan ba khajik crack change to ba asina maram oiraga innovation chi leitabana maram ka mi sing asina makoi se pambo walakle aduni hanai matam da BlackBerry ane leirami aduga matuk da Nokia ane leirami makoi da pongjaba chawjaba amadi makoi na khaliduna chummi haina khanba amma leirami aduna BlackBerry su mangkre Nokia su mangkre matau asumna iPhone su manglagani haibase experts ngi wani aina ka hajin phonate hojik Apple ki sales wat kre amadi stock exchange value se leide makoi America the for the 65% down oi kre popularity amati yon bagi chang ase adordi atop country sing asida masigi phibam kari oiram lagani hai perform sini Apple ki high time amati high growth ke matam se 2020 de ki 2023 phau sini masi one of the top companies ki marakta lairami sini adubu 2025 yorok pada Nvidia amati Microsoft ki matungda mark na third number de chain kresini South America, North America वगैरह असम नाकंदा China वगैरह अमदे Middle East की country सिंग से होजिक iPhone से दिन गाउंडर मिस iPhone मी पुल मक्सन लई गदा बने iPhone even kidney पाउदा यो लिहा नि iPhone की तमकता अदुक ये मतक popularity ले रबी अदु होजिक की मतमदा मातु की नुंगसित अदु पुंगांग मांग की तना होजिक Xiaomi Samsung adugi matung Huawei masi sing asida hoji kok thata kre asom da hena leiba hokre Apple ba mobile asida gi machine hena phai haiba asom da mi ki wakhalon change tawkre chini mi gi wakhanda masigumpa changkhrapa Apple dagi masi sing chini heli ana khankraba adu ni Apple ki numit taram da yorak le habse takpani Apple gi mayam da khwai dagi saunari se kai matam da ngasi 2 years dagi Apple na AI intelligence pini har ko hoji pawda upgrade tawde sini makoi gi phone ase battery su khajik rak upgrade tawpa hard refresh rate masida su khajik ta change tawpa atai karigum amta tawda atopa company sina folding ki phone puthorakli masiga loina AI intelligence da tabak amna surakli masi mayam si change tawre aduga mamal su hong na piri aduna market asida phadan attack tawkre aduri Apple ki down for release
aduna hojik alright ta Apple gi isai sakpadagi hojik Samsung atop singchina hena sakalak lesini hojik hariba adu mi kharsu leidi Apple se brand ni Apple sida kari change oba change oidaba matu ekhoi yengloi adu Apple bai Apple bai bini masi ki toan to paisat amal lei status amal lei haiduna lei na batanis ni adu pu innovation pamba ana oraba AI ki thabak thoram ama masida tawbaki damakta Apple is not fit haiba mayamam yor lesini adu hojik matam da Google gi Pixel kaina phone thorakre adu gi nothing phone kain thorakre masi sing asina Apple dagi khongkap ani lapna hena thang dun chat pawrak lesini aduna Apple ki marai bak se kari oira kadori pra haiba se khangam desini handak ki Apple 17 series ase puthorapodagi makhoi gi downfall ase oikre haina report sing na sum ni nari sini Apple gi marai bak BlackBerry kumna Nokia gumna oi kedori bra haiba se am kan hainarakli makhoi mitam da yorok lesini maram di makhoi risk learning de ano change tawraga makhoi puthokte market ki mayam ge attract tawde that is their main fault. So thanks for watching.